Media Singna Paulovada value Leina Loubiyu Kudam Oina MP election da Mimana Drake Kanglagasu Changsin Duna Wangang Halaga Manipur si Malem de Yon Magi Tabak Lepi Haina Chief Minister N. Birena Fongdokre. Ngasi Chief Minister gi Secretariat ta pangthokiba pau gi mifam da mahak na hai Manipur da tauning ba tawrakpa hai ba ya de khangdana pangang da ngang kaya asi tokpiu. Media Singnasu value Leina coverage tokbiu. Kudam oina MP election da Mimana Drake Kanglaba Mioida Changsin Duna wa hangbana mahakna mathong maram khangdaba wafam kaya fongdorakpana malem miyam mamangda ikai firup khumale. Social media da mathong maram khangdana pangang da ngangba asi control tawba mathau tai. Masina Manipur ikai naba singanu. Manipur gi irang fagatlakle masi loishinnaba punna hotnamina sisu haiki. Sasan leadership की मखादा चलने पे अमसमसु पंथो कथोग पंगा नंगांग बया बया खंगे हाई बया को तवही व थबुनी सु खंगे तवही दब थबुनी सु खंगे ये पे मीडिया की सिग्नल सिंसु अखोगी इम्पोर्टेंस वैल्यू खरा Leina media coverage gumse to honjaningi ai khudam moina har kan MP gum election si daida bigia mima nadre khang election khun jangal ga media to ga kisi bi pum bi la koi si kan na hani ki thon bi ta te ko hon gum ba idan section han mai ta